Nakal amarom da ngarang numidang tholak kiba thodok sing adubu lenga asina makha tana tholak tanaba amadi phibam adubu laksinba ngamnabani haiduna Manipur lengang na Imphal East amadi Imphal West district yauna Tampaki district mangada curfew thamjin kre masigi mathakta internet amadi mobile data service singchu ngarang numidang pung 13 ga minute nifu manga dagi hauna numit manga ni gi oina thingjin kre hiram masigi matang da lenga ki market gi ngarang tholak kiba order amada Hairiba internet amadi mobile data service thingjin kriba ase Imphal East, Imphal West, Bishnupur, Thawal amadi Kakching district singda chanagani hairi. Nakalamoramda Rambai Tengol gi phajin kriba mioi manga adubu condition amata yauduna thadok tabagi mayokta Rambai Tengol na Manipur pumbada numit 10 gi Manipur ban kokre. Hairiba ban asigi manungda ana layenga amadi I pawgilamda thabak tawriba sing natana atai haibadi mahi tampam sang sing lenga ki loisang sing thong hangba yaroi hari karingumba thong hanglamba thengnarbadi madugi apapata ki tekchak punama masana pujagadamani hari